Assam Rifles na paomee sing tamna tear gas kapsinlakhre paomee gi gari mangarom thugaikhre ngarang numidang pung 10:30 rom taramdaida Imphal More lambi paringda protesters singna changsin khiba khongjangda singjamai police station gi mamangda paulong na ba laikhiba paomee singda state force ki personnel kharana protesters singa wari sanaduna themjinna ba hairakpadagi paomee singna masak taktuna protesters singi manakta changsinduna wari sanaba hawalakpada mafam aduda leiramba AR gi maikaidagi tear gas cell mari rom kapsilakpada natana paomee singna tonglakpa gari macha mangarom thugaikhre haide hiram asigi matangda aikogi paomee chingkhaingan ba laurembam amadi video journalist resin nomai temdagi paudam taminasi soikring akhoi logic leisure emergency Sinjamai police station mamang tani mamang asi kanna state force central force kauna hoje protester ma mungna bathone sa press media ma ambu sida famna lei matam da somda ambulance bai thare chango haina changhal laga hoje asomna kan hek jobo somna kan dagi kana na kapsal lei no khande tear gas kapsal lei ma che kana injal lei state force chango haina changhal lei ba che akhoi da kam na bra hai ham ga ma lak no hoje lei akhoi media sing na thabak tori ba che ma khoi da faki you know bra Asing mo wahang kaya mahangli, chango koi hat lagi hai na thazal li bara hai wahang kaya mahangli. Hiram masing matang da pautam jariba. Video journalist, resin no white mani pautam jariba. Lori mam chikhayan ba Elite News. Kawa.